Good morning, Mayam Kuramjari. Notice window TV na ikuting sendok news analysis program da THOKCHOM sana Mayam Taram Nusari ngasi Manipur phone riba tongan ba pauses hinda yauriba marui pausing kana nabi da mai khagi study aduneng sin lebiri Mayam thodo gendor sakang naraba uzaming on panjarabada uza Dr. KIRAN YENDREMBAM social activist uza Taram Nusari uza Zahan Masigoi Manipuri tongan pauses hindi yauriba pausing asi kari yauriba habatu thamai tanjatu lawjage hamdai ka narol ge thodangda torbungi ADP sing na mayumda Hanjin kiba numita landara kiba thodoka mari lenana special combined security force na 𝐍𝐄𝐖𝐒 𝐀𝐍𝐀𝐋𝐘𝐈𝐒 BJP national president Mikhal Gidamak Sada amadi N Biren Delhi da paishin khre duga Manipur da ing tappa jellakpa yamna lai India lainga na thawai yaudabadagi ngamdabani MLA 𝐍𝐄𝐖𝐒 duga helan pauda ikhogi Mayol gi anouba langon gi board ki campaign hodokre sel pibada board pibagi mahutta afaba candidate khanduna tungi mirol kanna bahona minasi haiba wafam aduga Sangai Express ta kogi Susanpur amsung Kangpokpi da army air na operation chathakre popular government lakpagi wari Delhi da paishinari Bishorjit Biren changsinkre sardasu changsinkre Duga Pona Famda Kogi XCM Madi Party President Chankibagi Paw Duga Indo Myanmar border fencing Amuka Zukatalam Lay Naxian Bagi Tabak Hotong Hobagi Mami Tari Haiba Lonana Iding Naga Kulda Kilapagi Section Wat Hamlali have a single tongue to one pausing Mamma Yawi Avatar. An begin laxing a secret Miam Sum Sana Su Nabadu Narang say Kogi Susan Purumsum Kakupida Armina. Madi air na Pakistan operation chathaba aduga Torbungi IDP sing na mayum danjin kiba numita landara khibagi thodoka mari lenana special combined security force na 𝐍𝐄𝐼𝐒 𝐀𝐍𝐾𝐋𝐘𝐈𝐒 form yauri haba taroja Satharli bai khogi army na lokala iba khongthang sing aduga koyli film chita kamai ni yingbe ja tashen ha ga di mase thabak che theng pai khalak paji yanu phaina lawe singi district sing da ikoi taseng na maru ina kukila lawu sing na operate torga leiba jaga aduga makhoi ki suspension of operation government of India state government amadi koi ki kano ga kukila lawu group sing ga haiba tare ngasi dagina 2005 tagi hogibani adu 2008 tripartite agreement sign torga ngasi bokda ngasi gi lakiba kukila lawu singi makhoi gi ground rules sing si loino thugara ga lei haiba se kon khangnar wafam mone maduna aikoi national highway sing aduga taseng na singi jaga sing periphery area sing da taseng na haila logic tawba amadi ngasi Manipur maning halan bada taseng na haide aso thodang lodi basi peace oina aikoi taseng na khut thararoi su agreement suspension of operation aikoi taseng na khut thanadaba aruga taseng na akaya toi thuandaba haina sign tawnagu sing sida taseng na foreign elements mama refugees mama illegal immigrants kona so called cookie narco terrorists sing sigi potsina taseng na ngasi di koi Manipur si tangdu lai tahandabne lawe aruba sigi mayam sing ngasi aduk sangna ekoi ngasi fawda 2005 tagina hojik 2026 fawda hojik chahi kiano le ise almost decade ani gi mathak ta chahi kun gi mathak ta ngasi de otlaga lakhiba pot adu khangba ngalo tawdi haib tare ngasi de thoiba conflict khusem gi adugumba keno haib tare irang haib tare aduga taseng na harga di masida ekoi maitai ga community ga aduga kuki community ga tana ba honna ba aduga waging war against union government of India Indian Union and state government gi mathak ta horiba matum kuki gi lan maram chadaba lan haib tare maram natana ikogi maram saba aruga taseng na kuki gi umbrella je tuppaga na kuki gi umbrella marum sidagi ngasi Manipuri praja miyam otliba nairiba mayam se ngasi India gi adugumba sasan fail oide India gi military power sing Manipur yorkana kashu to bangamdre hana koi mayam na ngasi haraga lakpa mayam duna maram waraganda mayam ama akhang hi mayam lorok puduna maram waraga then ekoina hujik taseng na haraga di Ekoina findings mayam ama sum mari sikari maram dagi tholok puno haiba kanda yamna maru eba jaga se ekoi ngarang nahan atopa channel ani join thamjabani ekoi ta sengna Sosampur gi jaga da mar inpi ga kuki inpi ga na kari madugi thodang lauri madugi lalhobo sing aduga ta sengna handaki mastermind of the conflict na haiba paulan how keep lezamang makoina tuibong tu kan bhai kamaina madu kan jalaga thami then anti jedare kangu aduga series da ekoi gi tongan ba makoi gi kuki gi jau council
loriba role adagi khoi thangpau jomi zera kangu thangpau loriba adagi khoi baljinkal balte haibo mane ko mai ming jomi gi adagi wifi gi de lm khote kara ibasing adagi jogi adagi khoi UZO gi mai United Jomi Organization gi adagi tuibong tu tuiba bok ta bihang bok ta mon lori ba thokdang aro masigi pot mayam amada ekoi gi kuki jau council na madugi du ekoi maitei ga versus oina ba thamak iba maram na kamain toba aro KNO gi PS hawkip na kari role lori adagi thangboi na kari lori thado amadi kuki gi marak ta kari kano da ngasi di gasi singship thar iba kamain tharak pono adagi madugi KNF Kangu Singchina, Nasai National Highway to Impal Dimapur Road, Kari Tauri. Aromasiki Port, Quena Su Hek signed to give a tripartite agreement signed to Matung, Aduga 2005 Matung after Su 2008, Nasagi Ikogi, Hosi Karakiba Kampo Pigi MLA Nimsa Kibjen, Makibgen, Magi Nupasi Hanchinchi, Preston Kenevki, Ado Tagrimana, Preston Oibina, Nasagi National Highway, capture to Wiana, but control to Wiana, but Nimsa Kibjen, Magi Nupitadoro Kari Tabak Tori. Then MLA. How kalena Home Secretary Madugi Pod Jangboy Kibgen Nan Su Group the Labisna Tadora Kanda Karigi Damuta Kahalai Arosomna Kanda NT Tado Enki Salakmatam da KNOG Aragipi Aduga PS Hawkip Kari Magna Kari Tobuno Haikana Madu Equina Government of India proxy ageni Madugi the Maram Warakan NT Tado Omadi NT Mete Shagal Nabo Honabani Hibasing Lalakadri Brana Nasi Praza Sing Hainer Galeramba then Aduna Chaikulum the Kiamukara Iba Equi Kim Yaw Hanchingna Magi Nupasi Kana Oi Kiaregi Madu Chiamengi Kanoni Ado Dagari Kene Medikiare Anina 50-50 control to Ribasi Engasagi New Gatian Mabi Adagi Cycle Mayam Torogale Hena Mayam Nangasi Haineraga Torokoport Mayam Singse Chinda dum Hainaba then Equina More Rom Damu Santilum Damu Haidoga Mu Ying Matamda Equigi SS Hawkip UKLF na aduga lepau hawki ki vote kana matang da UKLF ki enen kai tauki more ki vote phangna ba kari tauki adugi vote matang adagi khoina sida SS police ka bagi matang da lepau kari maram chene adudi act is policy ki government of India na paikal ba fasa mayam singsi makhoina dominate tawna ba capture tawna hob kuki ki maikum upaga toru mayam sina kaino manipur sina gateway ni Southeast Asia gi economy gi high port mayam singse tamna sum ya kano da ngasi mangsil eji kai gino high kana masidi yamna sabchaba security strategy Haitare Amaka working for a long time aduga to kari haitare remove insurgency movement and from the entire northeast region by the government of India haibdi Westia gi ekoi manung sidagi ekoi manung chan leiba sidai ekoi lalhobagi pot mayam singse proxy agent kulai paiba sing season naraga torokpa adugumba lan thonba lan conflict amani and ekoi mayam na hainari basi laloi na hainaba poto ngasidi ekoi sigi mayam singsi mayek sengna khangnara abadina karigumba ekoi chapchabe action khara matang matam chan tahodaba taragadi masigi unrest oriba state ta adu entire northeast da ekoi na buffer zone thamnabagi pandam mokoi da leibra manipur buffer zone ga leida buffer zone de leite na mayam hanga di pakhom di piba masigi pot mayam je ekoi chamanaba equally ekoi treat tawi Indian constitution piriba article 14 da right to equality then article 19 da right to freedom of speech and expression any others atopa mayam piriba sing article 21 piri mayam je koi chamanana constitutional protection safeguard ekoi praja sing thammi haibi yanaba itamak ngasi khusem gi conflict sida ngasi di ekoi na kanana no ngasi lo thugari base ekoi constitutional provision mayam thugari base kai je lauraga mayam masum sahi je ahum bhajal kadru ji laura ichi ko then hoji popular government ama install tawudar toroidra haibi gi khangdaba pot amada marakta leirabnina IDPs mayam ama se mayum da halalagani a hairba gi pot mayam promise to ngasi ngamaktaba promise to ringe prakta ngamaktaba marak sida koi gi aham boina ai ningjing jabda Bishempur gi DC amadi ADC torokanda Bishempur gi jaga khara hanjanba hauki hanjanba horokanda ekoi December 14 da government formation gi matang da kainogi kuki gi MLA moi mari yaroga ekoi BJP gi mayam sing BJP gi headquarter da ekoi gi national secretary notice in charge yawno phanggi ba mifam da tasengna makhoi mamang da ekoi gi war on drug tawriba hana gi former CM N Biren yawba taragadi aruga illegal immigrants narco terrorists takthok da achobu thodang loriba NRC sagarpa da border pillar khab da yam achobu thodang loriba bai Manipur gi oina ngasi leiba fru kanglu mayam kan na hona bani adubu Manipur gi nataba makhoi kuki gi maikhum ko kangu sing duni chongning bani na forest land gi kai popi thabe
ꯊꯥꯕ ꯌꯥꯔꯣꯏ ꯇꯧꯔꯛꯄ ꯃꯥ ꯌꯥꯎꯔꯒꯗꯤ ꯒꯣꯔꯃꯦꯟ ꯊꯨꯒꯥꯏꯒꯗꯕꯅꯤ ꯊꯨꯒꯥꯏꯔꯦ ꯃꯥꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯅꯤꯅ PR ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯍꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯐꯣꯔꯃꯦꯁꯟ ꯌꯥꯎꯔꯣꯏ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯔꯝꯕ ꯄꯣꯠ ꯀꯔꯤꯒꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯏꯟꯁꯤꯜꯂꯀꯥꯟꯗ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯌꯥꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯑꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯉꯔꯥꯡ ꯅꯍꯥꯟ ꯉꯥꯅꯨ ꯀꯣꯟꯗ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ IDPꯁꯤꯡ ꯆꯪꯕ ꯍꯧꯗ ꯉꯥꯏꯔꯤꯉꯩꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯣꯝ ꯁꯦꯔꯤꯁ ꯑꯣꯏꯅ ꯃꯔꯤ ꯄꯣꯈꯥꯏꯍꯜꯂꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀ ꯌꯥꯝ ꯅꯛꯅꯕ 100 ꯃꯤꯇꯔ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯀꯃꯥꯏꯅ ꯕꯣꯝ ꯃꯔꯤ ꯄꯣꯈꯥꯏꯅꯣ ꯀꯣꯏꯁꯟ ꯑꯃꯗ ꯕꯣꯝꯕꯨꯂꯥꯅꯦꯅ ꯈꯨꯝꯃꯛꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯠꯂꯒ ꯀꯨꯞꯄꯒ ꯊꯝꯕ ꯌꯥꯗꯕꯅꯤना ꯑꯩꯈꯣꯏꯒꯤ ꯑꯆꯥꯛꯄ ꯃꯩꯁꯤ ꯎꯠꯅ ꯋꯥꯏꯅ ꯐꯤꯅ ꯀꯨꯞꯄꯒ ꯊꯝꯕ ꯌꯥꯗꯦ ꯆꯥꯈꯠꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯃꯌꯦꯛ ꯁꯦꯡꯉꯛꯄꯗꯒꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯀꯪ ꯀꯣꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯅꯔꯒ ꯁꯦꯡ ꯑꯃꯗ ꯑꯗꯨꯏꯗꯨꯗ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯍꯧꯕꯅꯤ ꯍꯥꯏ 7ꯗꯒꯤ ꯍꯧꯕꯅꯤ ꯍꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣꯁꯤꯡ ꯑꯦꯌꯔꯁꯤꯡꯅ UKNAꯒꯤ ꯖꯪꯒꯜꯒꯤ ꯀꯦꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯠ ꯑꯥꯎꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯒꯥꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯏꯅꯦꯝ ꯚꯤꯂꯦꯖ ꯑꯗꯨꯒ ꯒꯦꯟꯃꯣꯟ ꯁꯄ꯭ꯔꯃꯦꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯄꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯒꯥꯗ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯒꯤ ꯕ꯭ꯂꯦꯀꯦꯠ ꯀꯃꯥꯟꯗꯣ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯇ꯭ꯔꯨꯄꯔꯁ ꯃꯌꯥꯝ ꯇꯧꯔꯒ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯇꯧꯔꯛꯏꯁꯤ ꯍꯥꯏ ꯀꯥꯟꯗ as a part of an ongoing anti-insurgency operation destroy UKNA ꯍꯥꯏꯅ ꯍꯥꯄꯛꯄꯅꯤꯅ ꯃꯗꯨ as a part of anti-insurgency operation ni hai mamangdadi anti-insurgency operation karigi tawdabano adudi masigi tori port mayamse ngasi development da peace da constitution da natraga lewak tugaibada aluga separate movement talakpa constitution yauda posida tori kadano haibasingasti government of India especially Ministry of Home Affairs government of India ngasi khang aba maramdi kaigino haikanda mamang de koi border pillar fencing khaba hobose amuksu kaktat khre aduga amuksu ngarangsu nahansu amuk border pillar fencing je tarik tram nga sida kaktat le haiba pot yorakpunna khang nga tabadagi masigi adugumba kenoda UKNA hariba kangu nan su group ta leibagi magi activities na masina tension fuel tore manipur praja miyam da henna achakpa mai chukhatpada mateng pange makoina maram orakanda aduna restoration of peace si makoina maram orakan normalcy si thugairabnina masi action lawdaba yade na toropo khongthang am oigane lawi but adubu haiba nungaina bagana supplement to thosogi koi jigi border fencing gi da moina kakthalaga uri bai koi photo do uri do yamna koi gi mong ta da 5 kum na dawrakanda khabi film mun adu mana border fencing kharaga di dum thugai mase khoina agi wakhandadi border fencing je pipe na khagera tara macha apam na khagera kharaga fulwam tang khara kanda ko khoi gi karen thajalaga thamalore thengba yadana ba ko shoot at side order lay ba border fencing changba yade ba meter sibok kilometer sibok changba yade lay ne au ka pa yari ne ba adum ba pot ama thoga lore maduda pipe macha acho bore khoi di aha ba goina amuk ko na upgrade tau thosu adamana khabi daga su lore na khalle ba adu bu ngasi di adu kaktat panga mi ko no da khoi gi karen thajalaga thambo du ti torong giro eba ko aduna madugi potri lay adu aina hygienic badi ngarangi operation ji hoji pokton makha chathari haiba paw ma ju khabar dum inari whether madu chumandra lamana subject to correction oije ko ko na kangde khabar irak podune but adu yam luri base aikogi swagi valley gi jaga da operation tawdadi cases of arms ammunitions mayam ama padana fiber wall weapon mayam chingse adubu som da sing dagi pharaga na pompi ga na mo kogi country mate ma kogi swai local mate kara phaba khotpa double bill single bill ga phaba kan we adu ngarangi aduk chawgraba aikogi helicopter yauna sizinaba aduga drone yauna sizinaba pot adum baduda aikogi amukta su ugidriba pot ni haiga aikoina military crackdown tawena ngasi fo law lakwa pot sida tasengna harega di tawriba chathari operation suna hauji pobugena sumaina thengnai there has been no confirmed report of any arrest or seizure of arms I was there sida it's a big question yes machi achoba question ama swaida layeba adudi kuki narco terrorism na torisi karino haibji ko mayek chengna kangabane ba kari gi makoi tackle tawdabano don adudi ko na proxy agent ni proxy war ni kan haiba singji krai da lan ga doimno masi drama toribra dab toribra adu tagadi aikoina death threat aduga ngasagi kuki insurgent terrorist singna ngasagi ngarang nahan kuidringa de ireng nanga village authority na madi FIR ga chana togibda UPF keno kano KNF kida yawba adugumba terrorist singna makoi gi keno che khundala aga yakai thungai ba kihanba kholanba makoi tawi January ta drama thoida haiba potu da ngasagi even makoi gi memorial stone duda makoi amuk mathakte ishalambada kuki len ishalamba stay away
ꯂꯩꯁꯤꯜꯂꯝꯃꯤ ꯍꯥꯏꯕ then aduga amuksu ngasagi madugi potuda ngasagi tiger kipgen hariba ngasagi thangboy aduga hawkhonlen kipgen madugi KNF ki commander ne haiba nupa da na WhatsApp ki kutangda moi khungi keno singda mobile call da nungdang ki pung 12 da madugi threat tawre adigi phone nomai kapagi makhon tal I kaina haiba adugi numit tuge mu nungdang makta da ekhogi nongalamdai gi oiba tare pung 2 da amuk moi kunthra ga nifu arm cadres la akanda madugi ireng naga piles laksal ikaina harak popot sumba pot mayam tholok poduna maram warakana madugi potuda ngasai khoigi mamang dai khoina hairok ta khoina mock drill amakha army gi tawgidana ko admaina sum icham chamba mock drill amakha chosampur amadi kaungpui da tawraga leibra maduda mock drill dudi so utpani khoigi army gi power exercise bok tawbi ai khoi sumain tawbang ngami si tawi utpadu tang oibra maramdi there is no report of the areas or seizures of arm hairak panina madu oibra haiba question am laeba aro tagri hauji ekhona kuki na ko terroristing haiba ai matam kitang chang laure si matang siko haiba singchina ekhona fueling global narcotic networks ti ekhoi masigi pochi oire haibji ko ngasi khang lerebne and also threaten our state future by kind high tare undermining communities haibji ko ngasi khang lere aduga consequences sings di ekhoi addiction gi masing yam helakpa drug addiction ko moina drug mayam ji mapunga naruga imung munung mayam ama families mayam ama kaina bagi pot ama mache tarak pot am lakba forest mayam ama kok thorokpa then even khoi environment da yam the damage oya baje khang leira baneba audi hause khoina yam chap chaba kaino dakale bai je common people angang masa pre nursery ka ba kitang haiba makok thokpa angang mayam ta punbam nan adum khang ne ba khoi kaino the collective effort am dakar oy haiba je collective effort by to restore normalcy madu daka oi habse harakani aduna masigi post de koina taseng na haragadi sigi pot mayam tumina laithokpose swaida in ningjange taseng na hagri cookie haba purupse proxy agent oiba taragasu then makoi guma mayam mazu cookie singse taseng na makoina lauthorko pota nahan yam nong bayam jawi ngasi nong mangda cookie singda union territory pigani haibagi aiba cherol piragadi manipur lengak semda sruk yagane na cookie jo council na haiba pot ama ai ngasi thengna jayebako masi potsi koi paper sing da jawi thengne ala tagadi ekwino ji hai ekwino ngasi di peace restore to bungam driba normalcy porpangam driba maram karigino haragadi ekwina lengak sasan khatagi wana tana manipur praja miyam ge marakta even ekoi chu amazu ekoi gi responsibility aduga karino haibje masak khangda bam lakoi mathak sida haidar ekoi gi lebak iramda manipur sida di manung sida di taseng haigadi yamna di thoba adubu koi phan bakakta da sinaba blade haibasi masi khatani haibasi masi kaungdo phai je haining bakhra su leire ba chengna haragadi kaigino haikanda masigi mathakta mu pocket dog haiba kaino se hui macha je dab katang tawba aduga pukong da khongba ar yam khongjalagadi kabok apha bakhra thadoga dum tumin leigibdo madugi potu maduga pangkhak oiba miyoi ke amasu manipur leire habase ta chengna haide mangja ai sumai thamninge aduga kaigino haikanda ekhoina marmaduna ekhoi ta chengna haragadi ekhoi ta chengna yamna maya thawi haina leiri ba blade amadi koi phan makak da natraga angangi pencil katraga leitraga da pencil ga machin ipda sinna ba ya ba khoigi gumbaga ta da sinna bani khoi blade cha ba se kawdo fai adugi matak te khoina maduna karino hai kana aina haijening edi uzao ma aduga uwa yan gi harak pataragadi aikona darkala ibase blade to di chana phom khangoi bako adi khong buduk na khangoi singjang darkala kane na khanjei bako aduna aikoi che dhap katana kana roi bhap ta ba fai aduna blade ke sinabam do government vidyal sin ne to sin na sano cookie haiba cookie na ko terrorist natraga makhoi ga manaba aikoi gi maitei fruit marak ta su lewa ki oiba natraga apha yai pha to da gyan men ta da blade ki thodang lo yam leiko blade oiba de blade de polon khut ani na ba thi di asu ya bane ba aduna sumba potu kana de law khomuna kana pocket up the botoxi aduga equina achoba sugumba singna basing si technology yana ji haikadi ko yamna firm commitment aduga equita sengna haigadi chin da lewak nuksiba ching da thawai ka thoke haiba nataba ta sengna haigadi madu tawbu ngamba aduga singjang dongno pangal kanba ujaw ka ko targadi uwa ka ko targadi jungle tem thoksi kaktache aduga ta sengna jungle ji da sumba khar ka aga ekoi sumba sambal ga jargadi singjang dakar oi haibase khangba mathau tai ningsingba da ka tai ne koi ngasi pukhong no khongiba pulau laiba pocket to ki dap toriba
ब्लेड का पांखक ओरबा अदुम मियोय खुनाई कांगलुप कुकी टेररिस्ट सिंग दुगा मानरिबा सिंगसे मसी बाप ताबदि मथौ ताई मसी बाप तानो होनबदा गवर्नमेंट इंडिया की पॉलिसी अमदि प्रोग्राम से याम चाना कॉन्स्टिट्यूशन याब मोंगदा को यादब न करिनो याब न करिनो अखोइना तौगदब थौदांग न करिनो काइसे ngasi lengak sasan paibirwa singnasu masi khangbindanba constitution yam padana nainaba mathau tai na ismai thamjaki yam nuaijai mathanda lasning isini khoigi hujujik manipur da yam kan ngangnariba popular government amar lakpagi matang dugu mari leinaba yai khallaga delhi da paisinariba khoigi Bisorjit Biren Sadasu Sangsinkre aduga maruwen masi January 20 ta pangthokadaba BJP ki national president ni mikhal gi damak Biren amasung Sada paisin delhi da satkibani aduga masak maming takthokning da BJP ki senior leader amanadi mathang tha February da suksoi soidana अनौब लेंगाक अमन लेहिलक याई हाना फोंदोले हेबा तारे हारियो पाउसे जोजक मानी बे खो लेंगाक की सेम अनौब सेमबगी मतंग सि तोंगान तोंगान स्टेटमेंट सिंग अदुम बीजेपी एमएलए सिंग मरक तब मानदबो स्टेटमेंट सिंग जनवरी मनुंगदा दुग 26 जनवरी दा सुजो सोयदना अनौब सेम अम यावरबा याई अदगी खुराई केंद्र के एमएलए ना फोंदोखिबदा सेमक पसु याई सेमक तपसु याई तंबा ngamde सिदी इंडिया गवर्नमेंट की खुद लाइख्रे हाइबन सिंग बतोंगान तोंगान बे स्टेटमेंट सिंग फोंदोखपा दुग मै लेना ngasi दिल्ली दे सटख्रिबा सिग कमायना पुलप न कमानी येंबे तसेना गा दिल्ली दा कोकि पोसे गवर्नमेंट सेम का तकिसु ओरंगनि हाबे थाजदे इवन प्रेसिडेंट न्यू प्रेसिडेंट इलेक्शन नेशन प्रेसिडेंट kan bai oram baju yai aduga akhoi common people aduga constitution gi piriba magi guidelines ki matungina chana kanglong gi matungina natraga even constitution manung da yariba natraga sana phatho lenga ki oiba akhoi gi leiriba magi kaino mayam sing gi khoina loina mak khangu bu urubi wafam de natte adubu khona provision khoi gi emergency gi provision article 352 360 boki manung yaw matamda how is article 356 already imposed and we are under suspended animated suspended article 356 imposed percent rule as lady baneba percent rule se kari gumba mamang the 6 month extend the lower kan extend to another 6 month extend to pose live February ki tak trom do the lower baneba and February ki trom do ji mamang the kari gumba government amadum semok da tara gadi masi dissolve to boys de hauna saneba then huzik political party ki khudung sa me am longna rakanda masi dissolve but to me anoba government sema to me election to me adum launare ibako adu praja sing na su president run la akanda masi yamna ahongba ama lakadra haibadu aikon ta sengna ude aduga ahongba haibasi kari no haikanda hujik si supna taki aikoi ngarang gi nahan mamang gi da thokiba hairo ki mock drill dune ngarang gi chachampur ka kompute tolba poch ani sinatana hauji aikona buffer zone lokthop ngamdri then any cookie tribe haibu pochi lady ga di irang je lotion bangam godu su mande aduga border pillar fencing phajana khadribu NRC implement tawdribokti thajaba khara di wa lebako maramdi sigi manung jida koina president rule manung jida masigi mayam sing yam strictly observe tawrkanda masigi thabak thorom mayam si ningthi china madu accordingly madu law gi matungina thengnaba yaba thengnaba paikhala kadran khalam budu koi thoina su udeb aduna aikoina 1951 da ikon toina haijaba aikoina 49 51 haire 1949 the Indian Union de merged to matungda up to 1956 pok ta aikoina any have wise sinaraga any Cookie tribe any Lusai tribe any Naga tribe masig loina 1956 log dokra matungda aikoina even 2003 the game any Cookie tribe si aikoina parliament ki decision do madugi da kari haitare amend to thoga mu reinsert to selaga lakiba posna su ngasi su market chu khatba pot se 2003 da any Cookie tribe si hapsan graba amuk chanhan graba 2005 da heta wari shana ba ministry of home kangu ga state government ka lagu ge lalo singna wari shana ro den 2008 ta mu yam tu na mu da singna government of Manipur yawn wari shana sum mayam horok puduna maram warakana masi even masi lokthok da bani masi gi aran ba ho bole na mamangi chief minister na harak pa poche ko no jita mayam na kharuk sum urak pane ba har isi kai no matam ko ju khang bana te then adubu 1987 dagi hauraga masi protest roga la ke bsi cookie gi umbrella mak tumsan bade de hap adubu yarak ta bsi only thadau community gatane sigi manung da thadau community na cookie NP da phamgi ba 1993 gi mi form ma da high ke ba government of Manipur da su mari leno concern authority si sang ira kanda kari gumba any cookie tribe se lokthok ta ba taragadi masina hayeng tholok ba no apa pata mayam on tholok kadori masi ko ujabada masi tholok pada masi phana puna bangam mo have ngasi to ever adon 34 years ahead mamang na thadau community na di masi thokane na hana high kre adubu madugi pot mayam singdu ekoina 2000 kaino dagi 18 dagi ekoi hauna ekoina during former CM period NBN gi period the cabinet decision loroga remove to godabani haiba pochi paikat porok poduna 2023 gi kaino da manung da su February ni panda amuk ekoi ta sengna harega di covid manung after covid hai tare madura letter ma ministry of travel affairs ta
masigi abrogate tawgadawni haibsi igibagi khoi che chang phange then amuksu crisis manungdu da crisis haugra matung akhoi chahi muki manungda matungda haib tare July da madu CM na amuka ministry da amuka ne haiba pot ama lay aro sigi mayam toro la ka mana 2025 ki February 12 ta resign to thokrabani na hojikti president rule la abani na masigi potsina hojikti akhoi karino hai kanda government si nahana CM gadi CM mani CM da lay adu mayam na phagi tonom lay fa sap tabu hero sinabra hero siragadi cinema loire adana masidi first half kumbani adana BJP gi lila oibasu yai adana second half ki pot da dum hero du sinada bani na second half da hero no kai dor ke khangde kai na phagi tono yaw ko jikche laipung mom mom hotel kai da da ai ko chu sum no eba o masigi pot si first half ne hari bra president lai ba pot si adana president rule si kari gumba masigi pot si uji government sem da sem ko ta ga di second half ke hero si hana ge former CM NB na ta dum lai ro dum male ne masi second half o lakadu chala huji kisi ai koi second half se kamai troko do kang draga zo and before second half ekoi na trial da ekoi gi kari hai tare ekoi gi sima houding ai da ma kapam lai da ne ekoi na masigi mayam ama si yawe na ekoi gi sima phongdok tingai da dumba oiba chala ngarang to keno trobung lunggi IDB changbada disturb tawre da ireng nagara smain tawre border pillar fencing kakthale hai bajigi oidor brana draga second half horom dagi fajaba sire yaw go dori sisi taw go dori government la aga zo lak draga zo na ulibra kang piso sampuder semain tawre ibase kaina mayanaga hainari posisi oigadra kain khale eba maramdi akoi hojik CMs di akoi tasengna oining bamno oijak nagan oigera hanai former CM biren oigera even kuki na bu ohel je paunilando deputy CM claim to weekend taiko ar oining bam oijasno oira kanda lewa ke bo posi kamain nei nagadage kar lo na pullaga chatka do poni adu ngamdriji kari no hai kanda even kuki naga ge akan ba class le manungda akoi tasengna harigadi 1995 da rishankai singna masigi recommendation si eki tisi amuka hanna madu reinsert tawsana pot odum toromi singa ba kuki naga yanarsu swai dadi ai nagani ai kuki ni ai mitai ni haiba leite kuki ge umbrella marakta tuppaga lem de koi kuki naten tholok si kom tholok kare thadau tholok kare mayam jom tholok ba hogre dana then thadau ge marakta gi ji Michael Lamjan thang na ngasi tholaga song thoga ngang mayam sing si wo mana hena ai khoi de ge risk line mai jaga chatpada adubu sumaina ai lewa ki oina apunba manipur gi oina tawba mathau taina na khanba mi masing che whether any tribe community wajasnu masai tolokpudu mathau tai aduga maside for a better political power aduga sinaba exercise tawda yamna sumna sinanaba poda tawgari phai natragadi koina community politics aduga masa gi nomoi chingdol matondagi wangang podawna marumda koigi nomoi namaga ngangan badong ngangalak pathola iba MLA including MLA civil society organization lewak irang tholi bu kangu singna tawiba singsidi aikoina smai sum lai thogadi masi poda kemti yaroi aduna hauji aigi potadi one and only solution masida koina phamina wari sanaba ke kam mayam dodi manaina matamna pujarak chani adubu swais da aina khanjabadadi aikoi any cookie tribes sima lauthokraba NRC fazana chana halaba border pillar fencing fazana khajan bigraba sing the popi thari mayam je thandana fazana yanthar ko tahon graba aruga madugi border pillar fencing a khalo matungda ekoi foreigners refugees illegal immigrants kana no have the detect and deport have a port che masi taru thoba aruga madugi marak to da hoji lamhen to heliba kulai para phau chari mayam se India ge military might chamtang khangalaga ekoi ta sengna harega dingarang toibudu da dapna taba phagi na taba aseng boina military crackdown je padana tawraba aro tagari manipur shanti oini government semgani prajamiyam tangule da punsi oigani hanegi normalcy restore to bungam gani natragadi ainga jaijaba blade kuma mayam duna afau sab lei bidu da singjang lei ko marum da haibse kaw gidana blade adi singjang yan thalas yai arege thid singjang na panaba yaroi blade ka maya phana tharor su ko aduga singjang hai duga blade duga ani du sina bam yam khenai sina bung khena matakta masa masu sina ba pot koi phan mugum sina potuna achaw mahut silaga singjang mahut singe de kedongadi yaroi aruga singjang duna maya thauna phengagadi blade ke mahut koi phalaga zum mini tawna draga zum phan bazu yabani habse kawdo fainai swai thamjani ya moise makata do laksani sina koigi nya केंद्र की MLA लेशियो के सिंह फोंदो की वफम मकल तक मणिपुर इंग तप हंजलक यamna lai India linga na thawai yaw da badagi
ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦꯗ ꯃꯣꯏꯅ ꯇꯧꯕ ꯊꯣꯛꯍꯟꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯂꯧꯏꯀꯣ ꯃꯥꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯏꯚꯟ ꯉꯁꯥꯏ ꯏꯂꯦꯛꯇꯦꯗꯁꯤꯡꯅ ꯍꯥꯏꯔꯤꯗꯨ ꯃꯃꯥꯡꯗꯀꯣ ꯑꯩꯈꯣꯏ ꯑꯗ ꯃꯃꯤꯡ ꯄꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯄꯣꯠꯇꯦ ꯏꯚꯟ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔꯅꯒ ꯍꯥꯏ ꯇꯤꯚꯤꯗ ꯊꯣꯛꯂꯒ ꯄꯦꯅꯦꯂꯤꯁꯁꯤꯡꯅ ꯀꯣꯔꯠ ꯑꯃ ꯂꯤꯁꯜꯂꯀꯥꯟꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯍꯦꯛꯇ ꯍꯨꯏ ꯍꯪꯗꯣꯡ ꯆꯩꯕꯗꯧꯅ ꯉꯥꯡꯉꯦ ꯑꯗꯒꯤ ꯍꯦꯛꯇ ꯌꯨꯝꯗ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯀ ꯍꯥꯏꯒꯤ ꯋꯥꯐꯝ ꯌꯥꯎꯋꯦꯕ ꯑꯃꯁꯨꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯁꯣ ꯀꯣꯜ elected ꯑꯗꯨꯒ ꯂꯣ ꯃꯦꯀꯔ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯁꯤꯅ ꯄꯨꯛꯆꯦꯟ ꯈꯨꯆꯦꯟ ꯁꯦꯟꯅꯗꯕ ꯃꯥꯟꯅꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯏꯚꯟ ꯂꯦꯁꯤꯌꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯒꯦꯟꯁꯀꯤ ꯋꯥꯐꯝ ꯅꯠꯇꯦꯕ ꯉꯁꯤꯗꯤ ꯀꯨꯀꯤꯅ ꯃꯥꯒꯤ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯛꯏꯁꯦ ꯀꯅꯥꯅ ꯇꯝꯕꯤꯒꯦꯕ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ NSCNꯅ ꯅꯥꯒꯥꯒꯤ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯅꯥꯒꯥ ꯀꯥꯡꯕꯨꯁꯤꯡ ꯂꯣꯏꯅꯃꯛ ꯇꯤꯀꯣ ꯂꯥꯜꯍꯧꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯂꯥꯜꯍꯧꯕꯅ ꯁꯦꯄꯔꯦꯠ ꯃꯣꯏꯁꯨ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯛ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯒ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯇꯥꯜꯂꯛꯄꯗ ꯃꯣꯏꯅ ꯍꯥꯟꯗ꯭ꯔꯣ ꯉꯁꯤꯐꯥꯎꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯣꯏ ꯐꯪꯕ꯭ꯔꯣ ꯐꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯀꯤꯂꯦꯟꯁꯨ ꯖꯁ ꯏꯠ ꯋꯤꯜ ꯕꯤ ꯗ꯭ꯔꯤꯝ ꯂꯦꯟ ꯐꯣꯔ ꯀꯨꯀꯤꯁ ꯇꯦꯔꯣꯔꯤꯁ ꯑꯗꯣ ꯑꯗꯨꯝ ꯑꯣꯏꯅꯤ ꯀꯩꯁꯨ ꯐꯪꯉꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯕꯒꯤ ꯑꯌꯥꯕꯁꯨ ꯀꯩꯁꯨ ꯁꯦꯄꯔꯦꯇꯤꯁ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯇꯝꯕꯤꯕ ꯑꯣꯖꯥꯁꯨ ꯐꯩ ꯑꯗꯒꯤ ꯃꯗꯨꯕꯨ ꯍꯥꯏꯐꯦꯠ ꯎꯍꯧꯔꯀꯥꯟꯗ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯕꯗꯧꯅ ꯉꯁꯤꯗꯤ ꯇꯧꯔꯛꯏꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯩꯇꯩ ꯈꯛꯇꯅ ꯑꯇꯇꯥꯏ ꯑꯣꯏꯅ ꯇꯥꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯅ ꯃꯅꯤꯄꯨꯔ ꯀꯟꯕꯁꯨ ꯌꯥꯔꯣꯏ ꯀꯝꯃꯨꯅꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯨ ꯐꯠꯇꯦ ꯄꯨꯛꯆꯦꯟ ꯀꯣꯏꯖꯦꯟ ꯇꯤꯟꯅꯅ ꯑꯩꯈꯣꯏ ꯀꯥꯔꯤꯕ MLA ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯁꯦ ꯉꯥꯛꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯔꯛꯄ ꯃꯈꯣꯏ ꯅꯤꯐꯨ ꯌꯥꯡꯈꯩꯒ ꯍꯨꯝꯐꯨꯈꯛ ꯂꯩꯕ ꯃꯈꯣꯏ 10 ꯃꯤꯁꯦꯟ ꯑꯣꯏꯈ꯭ꯔꯒꯁꯨ ꯌꯥꯡꯈꯩꯒ ꯂꯦꯝꯍꯧꯕꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯋꯥꯈꯜꯂꯣꯟ ꯊꯝꯅꯔꯀꯥꯟꯗ ꯑꯩꯅ ꯈꯟꯕꯅ ꯑꯩꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯃꯥꯅ ꯉꯥꯡꯕ ꯇꯥꯔꯣꯏ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯑꯒ ꯏꯒꯣ ꯀ꯭ꯂꯥꯁꯦꯁꯁꯤꯡ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ प्रजाꯁꯤꯡ ꯊꯝꯃꯒꯗꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯅꯤ ꯅꯨꯡ ꯑꯅꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕ ꯍꯥꯏꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇ ꯇꯥꯔ ꯇꯣꯛꯀꯅꯤ ꯑꯗꯨꯅ electedꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ politics is not a dirty game but politician plays it dirtily diapers and a politician needs to be changed very frequently ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯚꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯋꯥꯕꯅ ꯈꯝ ꯊꯪꯉꯦ ꯑꯋꯥꯕꯁꯤ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯒꯜ ꯍꯥꯏꯔꯤꯕ ꯎꯆꯦꯛꯇꯨꯒꯤ ꯑꯩꯅ ꯇꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯕ ꯃꯗꯨ ꯃꯇꯧ ꯇꯝꯖꯕ ꯃꯊꯧ ꯇꯥꯏ ꯃꯥꯅ ꯆꯍꯤ 90-50 ꯁꯨꯖꯜꯂꯛꯑꯕ ꯃꯇꯝꯗ ꯃꯥ ꯆꯍꯤ 60 ꯄꯨꯟꯁꯤꯅ ꯃꯌꯥꯝ ꯊꯥꯖꯅꯩ ꯑꯗꯨꯅ 30-40 ꯃꯥꯅ ꯃꯁꯥꯒꯤ ꯃꯆꯤꯟꯖꯥꯛ ꯇꯥꯜꯂꯒ ꯄꯥꯏꯔꯒ ꯁꯥꯟꯅꯔꯝꯕꯗꯨ ꯃꯥꯒꯤ ꯐꯦꯗꯔ ꯂꯨꯝꯊꯔꯛꯄ ꯑꯗꯒꯤ ꯃꯆꯤꯟꯒꯤ ꯃꯥꯒꯤ ꯑꯊꯧꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯄ ꯃꯈꯣꯡ ꯈꯨꯖꯤꯟꯒꯤ ꯀꯩꯅꯣ ꯁꯣꯟꯊꯔꯛꯄ ꯄꯣꯠꯇꯣ ꯑꯃꯨꯛ ꯑꯋꯥꯡꯕ ꯃꯥꯎꯟꯇꯦꯟ ꯑꯃꯗ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯃꯆꯤꯟꯗꯨꯅ ꯇꯞꯅ ꯃꯈꯣꯡ ꯈꯨꯖꯤꯟ ꯃꯌꯥꯝꯗꯨ ꯁꯦꯒꯥꯏꯕ ꯑꯗꯩ ꯈꯨꯖꯤꯟ ꯁꯦꯒꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯃꯆꯤꯟꯗꯨ ꯊꯤꯗꯦꯛꯑꯀꯥꯟꯗ ꯑꯅꯧꯕ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯇꯨꯗꯨꯁꯨ ꯑꯔꯤꯕꯗꯨ ꯂꯣꯏ ꯀꯦꯟꯈ꯭ꯔ ꯑꯅꯧꯕ ꯆꯣꯡꯉꯛꯄꯗ ꯍꯦꯟꯅ ꯌꯥꯡꯗꯅ ꯍꯥꯟꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ 30 ꯃꯃꯥꯡꯗ ꯄꯥꯏꯕ ꯉꯝꯃꯝꯗꯕ ꯑꯋꯥꯡꯕ ꯆꯥꯡꯗ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯃꯆꯤꯟꯖꯥꯛ ꯇꯥꯡꯕ ꯅꯨꯡꯉꯥꯏꯅ ꯇꯧꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯦꯁꯇꯣꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯥꯡꯕ ꯀꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯤꯜ ꯄꯥꯋꯔꯁꯤ ꯆꯦꯠꯄ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥꯏꯍꯥꯛꯀꯤ ꯊꯥꯒꯠꯂꯛꯄ ꯊꯦꯝꯃꯛꯄꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯄ ꯅꯠꯇꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯕ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒ electedꯁꯤꯡꯅꯁꯨ ꯐꯥꯔ ꯑꯦꯟड ꯐꯣꯔꯃꯣꯁ ꯗ꯭ꯌꯨꯇꯤ of being an elected person karino to protect the dignity of the house kaino to protect the dignity of a house house hosts a nation aruga to protect life and property of common people sina first priority target oraga thabak taruga equation division of powers the constitution of India na executive legislative judiciary na ahum periods da equina khwai matona phamaga equation law maker on taruga mayam se punna thabak te tawminagadam law semiba law semgodru se equini ko haibse kawdo fai aduga masida constitution je fazana naina fai swai da gyan me da da thola kanda media da comment pui pinarakpa are equai swai da koi panelist sing aduga sing kaino mayam ama equigi activist me ama social worker me ama natragana equai sumaina khananeriba tv tholak mayam jina wafam apaba phataba opinion observation praja miyam gi mit nakong oino potso ahipa saba taba makoi gatang ikai ba khangba makoi gatang imung munung pan ban traga lewak si mai sak matan makoi gi daita kaim yaudam manba then makoi na tawgdo thawna tawdraga thawna tawsala ganda madura mayam apangba praja miyam ama election manak yorokanda phajaba wahaina moi them tawraga paisa khraga manting naraga
ꯊꯝꯅꯔꯒ ꯕꯣꯠ ꯃꯌꯥꯝ ꯂꯩꯔꯒ ꯑꯩꯅ ꯑꯗꯨꯝ ꯔꯨꯂꯔ ꯑꯣꯏꯕ ꯌꯥꯅꯤ ꯃꯌꯥꯝꯁꯤ ꯃꯤꯅꯥꯏꯒ ꯃꯄꯨꯒ ꯂꯩꯅꯕ ꯃꯔꯤꯗꯧꯅ ꯑꯗꯨꯝ ꯊꯝꯃꯒ ꯂꯣꯏꯔꯦ ꯃꯇꯝꯒꯤ ꯍꯦꯟꯅ ꯁꯥꯁꯟ ꯍꯩꯇꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯚꯣꯠ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯀꯨꯁꯤꯔꯥꯁꯤꯗ ꯃꯗꯨ ꯂꯣꯟꯅ ꯌꯥꯗꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯆꯠꯊꯔꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡ ꯈꯔ ꯊꯥꯗꯣꯛꯅꯕ ꯐꯩ ꯃꯗꯨꯒꯤ ꯄꯣꯠ ꯋꯥꯍꯩ ꯊꯝꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯃ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯂꯨꯞꯁꯟꯅ ꯈꯟꯖꯟꯕꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯃꯥꯌꯣꯜꯂꯣꯝꯗ ꯄꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯥꯛꯆꯅꯤꯡꯕꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯧꯈꯠꯂꯛꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯒꯦꯅ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡꯁꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯍꯥꯏꯅ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯚꯔꯤꯟ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯔꯒ ꯇꯥꯜꯂꯒ ꯂꯩꯔꯤꯕ ꯂꯥꯂꯧꯂꯨꯞ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ 1949ꯗ ꯑꯩꯈꯣꯏ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯗ ꯁꯥꯏꯟ ꯇꯧꯅꯔꯀꯥꯟꯗ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯗ ꯃꯔꯖ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯑꯥꯐꯇꯔ ꯁꯝ ꯗꯦꯀꯦꯠꯁ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯥꯔꯂꯤ 60sꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯂꯥꯜꯍꯧꯕꯒꯤ ꯃꯨꯞꯃꯦꯟ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯚꯔꯤꯟ ꯁ꯭ꯇꯦꯠ ꯑꯃ ꯑꯩꯈꯣꯏ ꯏꯁꯥ ꯏꯅꯤꯡ इखा तंब लमदम अमा फुरुप कांगलुप ओइना लेरंबा अदुम लेजगनी इसागी प्री मजर स्टेटस तुदा अदुम इखोइ लेनबा हंजन होनगनी ngasisu mathwai kubak ta hopaga taliba kangu singjina khumopag pakhung manai adudi dr kiran yendrambam je social activist se masi lalobo rangoni lalobo samdakani kaina harik oi haningai ju leite adubu india government amadi manipur state government ani na kari miyeng de yengwege masi peningai oibra harik pataragadi peningai oide kanana oihandabno aikhoi isagi mihutne na leiriba kagriba mayam singse masina mihut oigraba matungda mahak ahambada michamona lerambado aduga manadre ai ngasidi mihutni mihut oibataga mihut amana kari tawdang logani kari tawum thoi haiba masagi kano responsibility masak khangtaba moral responsibility yaudaba aduga constitution manungda khoi kari yauri constitution haibasi iramagade adum loirabra masi amend tawba yadabra amend tawba yadaba leitena amend tawba yaina amend tawda kari dakar oi as a lawmaker oina khoina haiba pot makhoigi nainagado potuda khoi praja sing nainaba makhoina praja sing awai khum tawnaba ade makhoina tawda pot tawdana ngasai usi khongna tainangam nasi khong tainabagi phibamda thabak chatharak baduna khoi ngasidi wahalaga leibani masadi indian union gi ngasi yengaktaba miyeng sisu khoi tasengna so called khoi miyam gi mihut hariba singsina makhoina kagra matungda makhoina tawgdaba thawdang masak khangdabagira khangna tawdabagira natra tawba haitabagira madugi potugi awoba awatpa mayam du leibaduna maram warakanda ngasidi atopa madubu khangiba nata uriba mayam singsina usitaba natra tawningdaba phawdagi ngasi sumba chaina chaithengji phangbu oibuju yaina kali aruga sumba chaina chaitheng singsigi maraktasu amu masagi maramdam mafurup majati aruga magi imung manung mayam gi nungsiba mayam du kauthomaga masa tasena tonganba sangsara amada aikhodi lewak किदमक्तनी हेना थवाई कुबाक ताहापगा थवाईना पोंथा पिग्रब पिखमनग्रब मयाम अमा ngasi so dum mathwai kubak ta hapaka satkiba mayamna tawriba thabak la mayam singdo modugi pota ngasi de koina india union ga manipur ga leinabagi mari wahan thok amadi nungsiribra miyeng chumna yengebra yengdebra haibagi pakumju adwaida leire thamjaningi aduna ekoi madugi potuna chummi natraga lali masigi posi phangnabai damukta isagi hak kanjanabai damukta kari to muthau tai isagi self social moral responsibility karamna kamai logani isagi daita karino aikoi right khatang sik tawwa chumibra aikoi gi duty di aikoi ngasi kari tawri masak khangibra right ka duty ga tuna satpa kari gi mathau tai aduga kari gi damakta aikoi ngasi di achumba wayel bichar phangnabai damakta thong thinbada karai phawde koina thinba yai madugi potsi ekoi komna khandara kanda ekoi gi tasengna harigadi executive legislature judiciary amadi fourth pillar of the society ne haiba print mati electronic media sing lodiba role sing sing maraksida aikoina karamba makalgi wakholon putho ganda sigumba ekoi ngasi wo phangdana leiba madugi sakthung mayam ama natraga ekoi gi rights mayam ama haiba sing je ekoi gi duty sing je ningti sana perform torogadi madu phangbam thoktabra haiba potse khandabina mathau tai maramdi constitution ne ko de guarantee tawi nangi wakhalon manung da leiban pukning da leiba singduna indian union da natraga magi india gi apun bagi saktam da kaida ba taragadi na koi mithibong ama oina kawat ama ne leiba mathau tade na sagi aningba apamba manung leiba freely nang phongdok pagi adungba ayaba piri that's why the constitution of india under its article 19 clause 1 subclause a of the constitution there is an article
karambano hai kanda right to freedom of speech and expression guaranteed by that very constitution of India under its article 19 clause 1 sub clause A do akoina madugi matungina madudum exercise to we hai base masi kaudaba phai aduga madugi matungina akoi pungning wakal leibasing aning ba pam base masi anti Indian natraga India gi apun gi saktam natraga India gi constitution khongoina ba karem na ba natraga India gi law karem na ba natraga di akoi gi wakalun puthuga thamba matamda maduna afaba pot amadum orekpasu yai anatraga di akoi masi chung losalaga phajalaga ningdon pomaga akoi na haido ngamna leiba taragadi mithimo mitam balamun leiba taragadi ekoina awonba khunai ma manaba khunai ma apunba khunai ma aruga ekoi nungsi chana leiba ekoi gi lamdam ma sagat pada kaidongoi da ngamoy na ismai tamsaki waise jal loisilak bad laksani sini khoi gi mayol gi khoi gi anoba langon gi vote ki campaign hodokre sel pi daba candidate ta vote pc sel pi bada vote pi bagi mahutta afaba candidate khanduna tungi mirol gi damak hona minase hawa pham ni koi mayol na लाउरिबो खोलाउसे मखोगी सही अमगे चटकदब खोगी कैंपेन हाइबा तारे कमाई येंबे यामना फबा कोई तसेंग हारे मूवमेंट नि अरुगा मसिदे कोई मयोल गी पोचे कोई ममांग दसु दुम कोई थेंगजकी अदुगी इवन कोई छु मफम खरदा कोई दुम वांगांग बचप याउकी अदुबु मदुगी माही कोइना अदुम खरदी फंखियन कोई लवी अदुबु मदुगी पोट मयाम से मपुंग फाना कोई चामदा मसिगी चामा फंगबुनी हाइबदि कोइना थाजब बुंग लैते अदुबु मसि चामदा 50% अंदगी थोइबा चै अहुंगी कन्फ्लिक्टाइजेशन से तसेंगना प्रजा सिंगसिना मसा मसकी मकोक त थमोइदा अंडरस्टैंड तरो ओइबा तारगदि मसिगी मयोल की कैंपेन से माइ पाखम थोपनी अदुबु प्रजा मियाम जे इताउ ताउबा अखोइ खरना से टीवी थोगा दम ngang खरा मना वाही फजब नत्रगना हैफेट इरांग दुगा कनो दा चाना रुबु मतम दा खोबा खुरगा नोगा कमेंट लाइक शेयर यामगी मोंग दा वायरल चब मोंग दा खरा लेरा कांदा पुनिंग मनुंग दे लौक्सन दा थमोइ दा हाप तबगी पोत लैबा तारगदि मसिगी कैंपेन से मतम सांगना नारगा लाखरबा कोई लास्ट स्टेज ता लेरबा कोई बेत तारगा कोमा दा तारगा लेरबा पोत तौना प्रजा सिंग से लैखरबनिना डेमोक्रेसी की महाव इलेक्शन की मगुन और वोटर अमगी राइट्स अदुगा तसेंगना मिहुट अमा खलकपदा करी तौगनी मी अदुगा मिरे मिखल मिहुट चिकिया मरु ओइ एकोइ लेंगाक शासनदा नतगा प्रजा कोई शांति ओइना हिंगनब होनबदा हाइबसी खंगदबना मसिंग याम खरबा अदुगा इलेक्शन जौसलकु मतमदा फजब वाइ नतगा सुम मयाम से दम पंगदगर कांदा हाइब तारे पैसा खरगा मंतिकनरगा होतोक मतम जही मंगा दुदा नोमगी पैसा होतोक लुपा मखाय अनिबो फादब पैसा दुना मदुगी पोट इसागी राइट हक मयाम से लोइना मोर्गेज तौथोप हाइब तारे ngachagi tholaiba kangu singju maramdi afaba candidate kamaina khanni hai matamda nisa chadabna afaba candidate khanbani haibi yaroiba swaidadi lo khangba aruga lewak ki sasan tawba haigadaba aruga constitution nainaba ngamgadaba aruga miyamgi awaba anaba tara matamda masagi thabak niko haina khallaga songthoga thabak tawbu ngamgadaba miyoi sing khanbadi mathau tarabrain khali maramdi constitution na natraga election commission of India na Indian citizen amabu oiba taragadi masagi chahi 35 subu taragadi vote thadaba yare aru chahi kunga mari manga kun mari ra kumara ikawre ko let's subject to correction wichi madu target vote lepo oiba yare mihut oiba yare haina pithopa leibanina masai da koi atopa IS ki IPS ki MCS ki MPS ki madugi mayam singdadi education qualification ama leibado masidadi even class 1 pass to wagera 2 pass to wagera 10 pass to the wagera 12 wagera master wagera nataga research scholar wagera mayam duga samana ba status am da pibagi adungba ahoba amakhakti leibanina ekoi lai lai su haiba haitaba mayam bu any bot amana bot se lepaga miyam yut oibi yai haiba bot amaga madugi ayaba pira leiba potuna maram waraganda like yam haiba aruga masigi lebaki ba awana taba mayam economy khangde amakangde loi kon bangamba economy chingkhat bangamba wakhalon chenba mayam amanasu election lepninga ga su even nomination gi file tawno paisa bu leitaba paisa yeningai de ta dumba mi mayam ama matik chaba mayam su leibani leiraga su tholop ngamda bi pot lakpanina swaida hurana lada paisa tanba ara black oigera amo oigera garment tadan talako paisa oigera madu white on thokno honorakpa nataga JCP khara leraga khongmalu pan khara kolaga miyam manga tholaga wahi wata phajaba khari ngang ba mamang lerba government sing hujleba government sing haipet nainaba mana wafam sing bukhatlaga na madugi afavata nainaba mayam si haipet mimang da nainarama ganda ayu ibna sini wakalona na salona hapsal laganda ngasai paisa dana maram warakana mayam amju hummaga lera chapang amba singduna ayambana
vote si kaaba vote ta karwa troba lultika manana onthropoi potsina maram moirakanda sumba mayol ki campaign natraga mayon natraga so atopa nga si fawta laujaraga even individual mayamna khangjaraga lakpasing mai paktamne lawi adu mayol ki potsi mai pahana hona badadi ngasi koi manipur gi praja lai khudimak section khudimak na support torokanda masugum potsi oiba taragadi akhoi ta sina miyang gi mosi khoi gi marta tona tumna dana leiraga leminaba yaba awanu ngai share tominaba yaba ama ko masidi yam phai ko haina masi khanbam thokpa pot amadi oi adana mayol gi potsi mai pak po osunu lai lai chu haiba ala think tank manipur gi natraga electronic am print media ka ngo marak ta gi su alagi hana gi barricade officials me amasu tongan tongan ba saklon profession civil society organization social activists workers politician mayam ama pullaga yauraga madugi oiba campaign ama sahi amagi oigadaba pot ne haibase masina maram morakanda mayam si sahi si amazigi manungda praja maximum understand tawnaba hono hor taragadi ekoi manipur si awonba khunai ama soina porok ngamgodra ina ai smai thajaba thamjayena ai smai thamjake yam nuai ngasi ojagi silabam tamga kaithophi dun ngasi news analysis program bi sero yabi gada moja boroi boy nai ko kai khunu guzari mieng tabere pumnu khuzu roi boy nai kono no khurum jare Football bu thawai haksang yauna pamliba mioi singidamakta yamna nungairaba paw ama puduna lakchari madudi first CPC trophy 9A side state level open football tournament ama lagliba kumja lising aniga kungataruki January ki tarik taragani pandagi hauduna Chingya People's Club Yairipok Ningthaunai Chingya Lekai na sinduna Ningthaunai playground da pangthoklagani tournament asigi form ngasi maktagi fangbiragani Tournament asigi pricing di winner prize ta ₹1 lakh with trophy, runners up ta ₹70,000 with trophy, best discipline da ₹7,000 with trophy, best goalkeeper da ₹5,000 with trophy, top scorer da ₹5,000 with trophy, best player da ₹5,000 with trophy asina chingbani. Registration fee na sumetagi ₹7,000 khaktamak oigani. Form 1000 bagi aroiba matam lakliba January ki tarik taragani thoida oigani. Manager meeting na January ki tarik taraga manga da oigani. Akupa marol gidamakta pizariba contact number sing asida paw fawbirau. Contact number sing adudi 8837447610 natraga 8787882150 amadi 60093969994 Master Tobiningba Mahiroi Singidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject ta Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle ki Maikadigi Mateng Pizari Loinana 100% Education Loan Scholarship Facilities Part-time Job Assistant ki Kudong Chaba Su Pizari High River Countries Sing Adudi UK, USA, Ireland, Australia, Russia, Italy, Germany na Chingbani Akupa Marol Gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta da leiba
ꯅꯔꯁꯁꯤꯡꯒꯤꯗꯃꯛ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯂꯦꯁꯤꯌꯥꯅ ꯏꯟꯗꯤꯌꯟ ꯅꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯤ ꯚꯦꯁꯤ ꯅꯔꯁꯤꯡ ꯂꯣꯏꯔꯕ ꯆꯍꯤ 3ꯗꯒꯤ ꯇꯥꯗꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 1 lakh overtime incentive free accommodation ticketing amasung long term visa asinachingba khudongchabasing asi fangbigani akupa marolgidamak makada pizariba 7005273217 natraga 7005063196 ta contact tawirau natraga aikhogi office Northeast Window TV building hata New Chakun Road ta lengsenbirau